Justice Committee on Anglo-Manipuri War-1891 Martyrs and Freedom Fighters of Kangleipak Manipur Amadi FPMC KHONGJOM BAZAR SINDUNA KUMJA lising among Chanipan KHONGJOM Mathoida SOKNAKHIBA KHONGJOM LANPHAMDA EMALEIBAKKI DAMAKTA THAWAINA POTHA PIKHRABA sing Freedom Fighters sing Amadi MASHAK KANGHOUDRABA THOBA sing MAFAMDA LEISU KATPAGI THOURAM ama NGASI KHONGJOM LEIBA TENGOL LEIKAI Community Hall PANGTHOKKHRE THOURAM अदुगी मनुंग चन्ना इ पाउगी लमदा चौबा थौदांग लौरिबा जर्नलिस्ट सिंह अमदी इंटेलेक्चुअल सिंह दसु मना लांथोखी मिनिट अनि चुमिना लेप्तुना अथौबा सिंह मफमदा इकाई खुमनबा उचुना हौदोखिबा थौरम अदुदा बबिना ग्रुप की चेयरमैन एंड मैनेजिंग डायरेक्टर डॉक्टर थांगजम दवली अथोइबा मिथुंगलेन जस्टिस कमिटी की चेयरमैन जोय चंद्र कोंथौजमना थौरमपु अथोइबा नारेंगबम Paulagi Suthang Dr. Raju Kumar Naringbam People's Chronicle Pauchegi Editor Sagolsem Imo Singh Kangleipak Mairagi Pauchegi Editor Wangkemcha Samjai Sangai Express Manipuri Pauchegi Khogendro Khomdram Impact TV Chief Editor Yumnang Rupachandra Amadi Social Activist Wongnaushang Asanka Sarna Akanaba Michunglen Singoina Saryaki Athoiba Michunglen Giwaroda Dr. Thangjom Dabalina Hai KHONGJOM LANPHAM asi lamdam asi gi oina khwaidagi maruiba kaufodraba thaudok amani masi matam chupada ningsingba changi malemda numit taba naidraba mapangal kalaba British ki kanglup aduga thauna fana ipai pu singa lanthingnakhibani maithiragani khangna iramdam gi damakta ipai pu singa duna thawaina pontha pikhi atopa leibak singadi maithiragani haina surrender tawribani maram asina aikoi ipai pu singna thauna fana maithiragani khangna langthengnakhibagi thauna adu ngasigi amadi tungi mirol na kawridabani thodok sing ningsingduna tungi mirol singna thauna fana EMALEIBAKKI singa minasi haiki mahakna makha na hai lamdam asibu ngak senbada chawkhatpa purakpada amadi miyamgi mit nakong ohelliba I paugi thabak tawriba sing journalist singi thodang yamna chawi makhoi busu ikai khumnaba haibasi yamna mathau tai haiki Thauram mapugi warol piratuna Joy Chandra Konthaujamna hai ipai puna wana sagalamba Manipurasi kamdongna sagalami haibadu machamasu oiriba ikoina munna thizindaba yadi haiba wakhalonda Justice Committee na thizinduna lakli ipai pu singbu awangba thakta ikai khumnaba hailei katuna makhoigi ningsing tharamasi committee asina pangthuktuna lakli Kalam ahumdagi changlakpa KHONGJOM LANPHAM sing semgatnaba mari leinaba singda taksinduna lakli sengatpa hobusu yaure loinana ipai pu singi marik chumba history edu tungi mirol na khanghaunaba syllabus cha hapa mathautai masigi damakta committee asina mari leinaba singda taksinduna lakli haiki KHONGJOM lansi akhoigi state ki oina Manipur ki oina khwaidagi maru oiba adugumba thokdok amani masi akhoina matam chuppada ningsang changi haibjini aduga KHONGJOM lansi daida Manipur si mapangat LEIKAI Pichibita namit tadraba dumba British ki kangbu duga thengainarga lan soknagani ana lan thengnagi badu adugi thauna dine pena hena ningsang hadapse mayaki di lan susok sonadana adum surrender to bausu jabjane penada moiga koiga sanatoriba sigumba thengatoriba lan se akoi mai pakkadoba mande to si ana surrender to se adu akoi ipai pu singduna surrender togide lan thengnagi thawai kaya ma thawai thaduna thawaina pontha hoiduna akoi lamdam sibu kanna na bohana birapi sima su akoina ningsangba ma changba aduga sida natana hujiki miron lakador miron singasu sigi lan sigi matanda marik sumna khangjan biraga lamdam sibu nungsibiba lebak sibu nungsibiba tungi lakador generation bu kanna bohana bisida so pagi thawang loina balai habasigi wai krasiga koi tang pajana ningsang minarsi sidagi journalist sing se koi gi samaj da koi gi marakta khwaidagi maru oiba singi manungda chingi journalist yaudana koi hujiki matam da koi hingba ngamdo mandre ayuk dama yahorakpada khabar ma pahaudradi no madu incomplete oiba no koi fill toy aduga ayukta nungthinda radio gi kari pauta adana kari thudoga thok leigrage na tabse sisu koi punamaki hainabi on lere adubu horak liba new generation dadi print cover print media se kya karna padre aduga radio ga su kya ta de morse amba mobile da kari da social media da phangbo pauduna mogi ayamba
ꯏ ꯄꯥꯎ ꯂꯧꯐꯝ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯁꯣꯔꯁ ꯈꯦꯠꯅꯖꯔꯁꯨ ꯏꯔꯣꯏꯔꯕꯗꯗꯤ ꯏ ꯄꯥꯎ ꯂꯧꯕꯗꯨꯅꯤ ꯏꯄꯥ ꯏꯄꯨꯅ ꯋꯥꯅ ꯁꯥꯒꯠꯂꯝꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯅ ꯁꯥꯒꯠꯂꯝꯃꯤ ꯏꯔꯝꯗꯝꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯊꯤꯖꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂ ꯃꯇꯨꯡꯗ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯍꯩ ꯂꯩ ꯀꯠꯄ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯀꯣꯛ ꯅꯣꯟꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯖꯁꯇꯤꯁ ꯀꯃꯤꯇꯤꯅ ꯄꯥꯡꯊꯣꯛꯆꯔꯤ ꯖꯁꯇꯤꯁ ꯀꯃꯤꯇꯤꯅ ꯉꯁꯤꯒꯤ ꯑꯥꯏꯇꯦꯟ 91 ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯒꯤ ꯀꯂꯝ ꯑꯍꯨꯝꯗꯩ ꯆꯪꯂꯛꯏꯕ ꯂꯥꯟꯐꯝꯁꯤꯡ ꯁꯦꯝꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯈꯔꯗ ꯁꯦꯝꯒꯠꯂꯤ ꯏꯅꯛ ꯅꯛꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯒꯤ ꯂꯥꯟꯐꯝ ꯁꯦꯝꯒꯠꯂꯤ ꯇꯣꯡꯖꯩ ꯃꯔꯤꯟꯒꯤ ꯁꯤꯜꯆꯔ ꯀꯂꯝ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯁꯦꯝꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯇꯦꯟꯅꯅ ꯇꯥꯛꯅꯗꯅ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯣꯍꯤꯃꯥ ꯀꯂꯝꯒꯤꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯔꯒ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯑꯣꯚꯔꯑꯣꯜ ꯆꯤꯐ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯕ ꯏꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔꯁꯦ ꯃꯇꯝ ꯑꯗꯨꯗ ꯀꯪꯂꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤ ꯀꯦꯄꯤꯇꯦꯜꯗꯨꯗ ꯏꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯨꯔꯇꯤ ꯌꯨꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯇ ꯍꯥꯏꯅꯈꯤꯕ ꯂꯩ ꯍꯥꯏꯔꯤꯕ ꯃꯨꯔꯇꯤꯗꯣ ꯁꯥꯕ ꯂꯣꯏꯔꯦ ꯌꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯨꯡꯉꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ngasi phangpada justice committee ki expert team na hoi na chatuna thijalubada phanglakpa material sing aigoi combine tawnana bagi damakta aigoi sem saraga lei hairiba singse combine tawra matungda aigoi ki manipur da leiriba adugunaba school college da makoi ki oiba syllabus da hamna da bagi damakta hairiba adugunaba aigoi na collection tawriba sing ado madu khomjalaga aigoi syllabus da hapagadi isa isu sing aduna imalebang nungsibagi wakan jelagani amadi ipai ibu sing adubu haile gatba awang bathak da ikai khuna utkani haibagi wakalomda aikoina haibo wafuk se aikoi mari leinaba hauji chief minister oiriba da su